ngasi yamna phajaba saktam amana masigi saktam juni akoina challiba lambi sigi hek nakanda. Good morning mayam punamak chahi amada nongmaijing yankhai gi ni thoi natragana nongmaijing yankhai ga humdoi lei aduna chahi amada nongmaijing khudingi singumba kaba natragana exercise kumba tauba hakchang sajal khara tauba nongmaijing khudingi tawbirena khan taragadi chahi amada mi amana tawriba hakchang sajal natragana singumba kaba gi program se yankhai ni thoi rak natragana yankhai humdoi rak ngasidi lising ani ga subna kunmari suba chahi 2024 chahi gi aroiba nongmaijing numit ne 2023 gi December 3 gi Sunday amada sigumba akhoi laiba lambi sida sumba lambi sida lakpada acrophobia nabadagi acrophobia gi problem laibadagi si lambi chatpa ngamgido ina pamasu la tawgadu practice makes a man perfect ka hainawda adamai tawdana ko practice yam toina tawbudagi ma hojikti chatpa ngamabane si lambi da hana hana chatpa numito adugi numito dadi December 3 2023 aduga ngasina December 29 2024 chahi amagi gap laire khara sangba gap ama laire adugi gap si matung dadi chatpa ngame aduga ngasigi yamna phajaba saktam amana masigi saktam juni akoina challiba lambi sigi hek nakanda sigumba saktam sima uraga chali mitta uraga chali aduga ma phajana jik chatpa ngame mayamna chatpa ngamde snupani aduni adane ngangbi ba inapa adu hojikti ma chatpa ngamabne hoji sigumba wangba lambi sidi yamna sina practice toba mathau yam tai aduna Sunday nongmaijing chahi mada leiba nongmaijing sing manghan biganu kaigama suti leiba kanda mayam chak chana bokhor pa yam tawidana mayam adu chak chana buji ke sukai de ayunga ta da sumana chathok piraga akoi nongmaijing gumba leiba jidi mayam thabai ngang dukan phamba silnau singjungai re adagi ama loimak leidiba mayam tongan ba sector da tongan ba mai mafam da leiriba mayam puna akhoi nongmaijing numit sidi off day oibanina khara sangnek chatpa exercise khara hek tawba sigum ji tawiba yam kanani chahi amada nongmaijing yankhai ge ni thoi natragana nongmaijing yankhai ge humdoi puna chalakpa kanda sigum je heta uba phangmana te pakna heta uba phangmana te nuti ge chalakana nong phado hek uba ne phadi phaje ra yengam de ba de ne ra somna kan sai te pak yeng de bin ma somna kan sai yeng adi ko he ki bagi dumba awang bagi kiba adu mi khudi ma ke kiba tongan ba ko sa ge kiba amam bagi kiba aduga kai yam leitana phobia mayam leitana adu phobia sida masimi mi gi pithora aba adu manung di yaujaba jin amadi hormone gi matung inba pone adu size ne aina nawai chappaga thangi bu adu hujikti mu sigi pambi mayam je loi hojin badagi khara phaba matamdu da yam ko eba sim area je aduna kokpani na hek yengda bukan somna kan yengda bukan da problem laigi bani adu hujikti kamta problem laitra laita bida dum la khara kiri tawra aduga anauba sahi horokpada 2025 lising ani ga chupna kunmanga suba sahi lakadore adugi 2025 horokpada nongmaijing khudingi jingkabana togna exercise tawba ngambo jage haina khoi wakhan sida thamoi sida khalla leirini nongmaijing yankhai ge ni thoi khatani ka ge kara bada natragana nongmaijing yankhai humdo lipier gum leiba sahi dadi nongmaijing yankhai humdo sui hai kamai tawga ngasi di ya khabdum si rum ye ya gra o hore hamja ni ka aduidi khangde aduidi khangde yani da sumsi jang mari rakum basala di adum yani nana kijagi bai ni nam kido ya yam kijagi bai ne ba nam kido nana yamna kijagre ba aduna sida mari rakum basala ta di dum yani hi phajabjibu nang lap tho sat ke khali ju kai somna kan da chachen nang nam su chat ki bai ne ba somna kan da la ma di phajaroi tra chingma ton yore chingma ton da sigum lam pa ma thengna ni mayam swai lak na bani chaksa hai chan na ba taw na bani hoi lak pa matam ji da sumba hek thambiram yomjil hek thambiram ba sumai next ai thok piram ba masi madi yamna taw hoi da ba thabang ni mamang da ki dum hai jara ga lak ni yamna taw hoi da ba thabang ni hanjarak pa wari khalak pawari mayam du sum update upload tawjabane ai thauri hek chongba hek chen ba kaigum kan da wari hek li ba
lininga kana wari ama hek lere kana aina khangwa wari ama hek lere kana wari hek liba adagi kai thono me chala kaino me utpa sigum bangak tani tawjaba masida nungsina yengbi bisil naw mayamna hekta nungsibi pawnungda nungsiba aduga aish wa nungsina yengba bisil naw mayamna hekta nungsibiba aduga nungsidana yengba paktana yengba bisil naw mayamna paktaba aduga kanagumba kharana mu kari khangtre da kai haiduna sumai tawduna tongan tongan ma mityeng dagi tongan tongan view dagi dimension dagi yeng taragadi tongan tongan ma masak ui haibdo aduga samane adon video yeng bi bakanda ju tongan tongan ba channel dagi tongan tongan ma wakhal dagi yeng taragadi tongan tongan ma mong da uba jan hello direct maton da leire maton mo dum karo leire ash padare hey bo Law ne pura avatar wole ne akoi adagi ai inau pa khar lai Imphal dagi law maton da direct maton da dum ka khal ho yung na dum ka khalo Singkapa sidi singkapa nate ngari thogala view yeng mulakwa party oidoni ada sidi singkapa chingde ko sumaina ga chingdon mo gai thogala singkapa chingde sidi no sida le iro adu di singkarak pa singkarak pine te da gari thogala pa yo ne ha oh sing hina to page as sing ma to ni di gari parking sem yari sing ma to ni de Sunday gumba je sing ma to ni gari am leirame ado sing karak pa sidi gari karak kadam nate khong karak anda phajam pham ura kanda yam phajaba ngai do thengna ba kanda khoina karak pa ge awa bu do kawe hai ne du gari da kara di awa ba le ro eduga phajaba ngak thanga ne du na phajaba me am do thijela ni Himalaya gumba ka ba kanda Mount Everest gumba ka ba kanda ma ton yong na ba khoina gari da ka dri helicopter da ka chatri je khoi wana kara ga ma ton du yora kanda yam khoi da Kona ngambagi feel some power do adugi feel so power no way the makta khong kanai ne do gari da ya makana ne sima ton ji de fajabaji yeng na bai da makta karai ni matak tu nusa thoe makha da na laisil ngak ta sumai taw da na phamjal laga laisil gi samudra mo in lei sigi fajabaji yeng na bai da makta aswa da mi ju lei ri asadu so na kan gi view jong sing je likhat likhatan lei raga som na kan da side makha ji da pha jana phamjal lei re adu da na masi pura avatar gi view ni lei As gari am le me ai je gari tara mukti le me ani ni tong la adi mi kun di sui sing thang ya ni